ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯥꯎꯁꯇ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ 𝗠𝗔𝗡𝗣𝗅 ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯨꯞ ꯈꯔꯅ ꯈꯨꯠ ꯊꯥꯅꯗꯕꯒꯤ ꯋꯥꯔꯦꯞ ꯂꯥꯎꯊꯣꯔꯛꯂꯒꯅꯤ ꯁꯤ.ꯑꯦꯝ. ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯃꯨꯛꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯑꯆꯧꯕ ꯂꯨꯞꯁꯤꯡꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯈꯨꯠ ꯊꯥꯅꯕ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯎꯊꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 6ꯁꯨꯕ ꯁꯦꯁꯟꯗ ꯒꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯊꯥꯒꯠꯄꯒꯤ ꯃꯣꯁꯟ ꯈꯟꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯍꯟꯖꯤꯜꯍꯟꯗꯨꯅ ꯂꯩꯍꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤꯁꯨ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯄꯤꯗ꯭ꯔꯕꯗꯤ ꯍꯟꯖꯤꯜꯍꯟꯕ ꯌꯥꯗꯕꯒꯤ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯉꯥꯏꯅꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯈꯔꯗꯤ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ, ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯂꯣꯏꯅꯅ ꯒꯧꯍꯥꯇꯤꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯔ ꯎꯅꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯦꯜꯂꯤ, ꯅꯥꯒꯥꯂꯦꯟꯗꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠ ꯑꯃꯗꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯑꯔꯣꯟ ꯑꯊꯨꯞ ꯉꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯑꯆꯧꯕ ꯂꯥꯜꯍꯧꯂꯨꯞ ꯑꯅꯤꯅ ꯄꯣꯄꯤ ꯊꯥꯗꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯃꯗꯤ NRC ꯆꯠꯅꯍꯟꯕꯗ ꯃꯈꯣꯏꯁꯨ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯦ꯫ ꯃꯁꯤꯃꯛ ꯃꯌꯣꯜ ꯆꯨꯝꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯍꯟꯗꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯑꯗꯨꯗꯁꯨ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯗꯨꯅ ꯀꯃꯟ ꯒ꯭ꯔꯥꯎꯟꯗ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯑꯆꯧꯕ ꯂꯨꯞ ꯈꯔ ꯊꯣꯔꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀ ꯈꯨꯠ ꯊꯥꯅꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯔꯦꯞ ꯂꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅꯁꯨ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯂꯥꯟ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ, ꯃꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ꯫ ꯃꯁꯤ ꯍꯧꯔꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯃꯗꯤ ꯂꯦꯟꯄꯥꯎ ꯍꯥꯎꯀꯤꯞꯅ ꯂꯨꯆꯤꯡꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯀꯥꯝꯖꯣꯡ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯗ ꯁꯔꯚꯦ ꯆꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ 480 ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯕꯅꯆꯤꯡꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯁꯔꯚꯦ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯈꯨꯜ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯐꯥꯎꯕ ꯊꯦꯡꯅꯈꯤ꯫ ꯁꯖꯤꯛ ꯇꯝꯄꯥꯛꯂꯣꯝꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯍꯥꯏꯗꯨꯅ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯒꯤ ꯇꯤꯝ ꯑꯗꯨ ꯆꯪꯍꯟꯈꯤꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯧꯗꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯍꯦꯛꯇꯔ 19,000 ꯍꯦꯟꯅ ꯌꯥꯟꯊꯠꯈ꯭ꯔꯕꯅꯤ, ꯂꯣꯏꯅꯅ ꯀ꯭ꯔꯣꯔ 13,000 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯐꯥꯒꯠꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯍꯧꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯃꯔꯝꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯍꯥꯞꯈꯤꯕ ꯑꯣꯏꯒꯅꯤ, ꯃꯗꯨꯅ ꯃꯍꯥꯛ ꯁꯤ.ꯑꯦꯝ. ꯑꯣꯏꯔꯕꯁꯨ ꯍꯣꯝꯒꯤ ꯐꯨꯜ ꯄꯥꯋꯔ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯊꯣꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯈꯔ ꯃꯈꯩꯗꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯀꯥ ꯍꯦꯟꯅ ꯆꯠꯊꯔꯛꯄ, ꯃꯤꯐꯥ ꯃꯤꯐꯨꯟ ꯀꯌꯥ ꯇꯧꯔꯛꯄ, ꯕꯣꯝ ꯂꯪꯁꯤꯟꯕ, ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄꯗꯒꯤ ꯀꯥ ꯍꯦꯟꯕꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯈꯨꯜ ꯉꯥꯛꯆꯗꯨꯅ ꯂꯩꯖꯕ ꯐꯥꯕ ꯄꯨꯟꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯁꯤ.ꯑꯦꯝꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ 𝗪.ꯔꯟꯖꯟꯅ ꯃꯨꯚ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯄꯋꯥꯡꯕꯧ ꯅꯤꯃꯥꯏꯅ ꯁꯦꯀꯦꯟꯗ ꯇꯧꯈꯤꯕ ꯃꯣꯁꯟ ꯑꯗꯨꯒꯤ ꯈꯟꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯇꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ 𝗠𝗔𝗡𝗣𝗅 हाय ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯅꯪꯂꯦ, ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯗꯥꯡ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯍꯟꯗꯛꯀꯤ ꯁꯦꯁꯟ ꯑꯁꯤꯗ ꯈꯟꯅꯒꯗꯧꯔꯤꯕ ꯕꯖꯦꯠꯅꯆꯤꯡꯕ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯄꯨꯝꯅꯃꯛ ꯄꯥꯁ ꯇꯧꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯌꯥꯏꯐꯅꯅꯕ ꯋꯥ ꯈꯟꯅꯕ ꯃꯇꯝ ꯂꯧꯃꯤꯟꯅꯔꯒ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯍꯥꯎꯁ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯕ ꯃꯇꯝꯗꯗ
ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯝꯕꯁꯨ ꯑꯗꯨꯃꯛ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯅ MFR ꯂꯧꯊꯣꯛꯈꯤꯕ, ILP ꯆꯠꯅꯍꯜꯂꯛꯄꯅꯆꯤꯡꯕ ꯍꯤꯔꯝ ꯈꯔ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯂꯣꯏꯅꯅ NRCꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ, ꯆꯤꯡ ꯑꯃꯗꯤ ꯇꯝ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯌꯥꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯄꯥꯟꯗꯝ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯍꯥꯏꯋꯦꯁꯤꯡꯗ ꯕꯟ, ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ ꯊꯨꯅ ꯌꯥꯡꯅ ꯏꯝꯐꯥꯜ ꯌꯧꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯁꯨꯒꯨꯅꯨ ACꯒꯤ ꯀꯥꯡꯎꯖꯝ ꯔꯟꯖꯤꯠꯅ ꯍꯥꯏ ꯂꯥꯟ ꯑꯁꯤꯅ ꯄꯤꯔꯤꯕ ꯁꯥꯐꯨ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯍꯤ 10-30 ꯍꯧꯒꯠꯄꯗ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯌꯥꯅꯅꯕ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯕꯒꯤ ꯋꯥꯐꯝ ꯒꯕꯔꯅꯔ ꯑꯦꯗ꯭ꯔꯦꯁꯇ ꯍꯥꯞꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯂꯤꯡꯕꯒꯤ ꯋꯥꯐꯝ ꯍꯥꯞꯍꯟꯅꯤꯡꯉꯤ꯫ ꯂꯥꯟ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝꯁꯨ ꯍꯥꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯀꯟꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯨꯀꯤ MLA 10 ꯑꯃꯨꯛꯁꯨ ꯁꯨꯇꯤ ꯂꯧꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯌꯨꯇꯤ 3 ꯊꯣꯛꯂꯕꯗ ꯄꯤꯁ ꯂꯥꯛꯀꯅꯤ ꯄꯥꯎꯂꯤꯌꯦꯂꯥꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯨꯀꯤ MLA 10ꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯨꯇꯤ ꯂꯧꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯕ ꯂꯥꯛꯇ꯭ꯔꯒꯁꯨ BJPꯒꯤ MLA ꯄꯥꯎꯂꯤꯌꯦꯂꯥꯟ ꯍꯧꯖꯤꯛꯁꯨ ꯋꯥꯀꯥꯏ ꯉꯥꯡꯕ ꯇꯣꯛꯇ꯭ꯔꯤ꯫ ꯒꯧꯍꯥꯇꯤꯗ ꯕꯦꯁ ꯇꯧꯕ TV ꯆꯦꯅꯦꯜ ꯅꯣꯔꯊ ꯏꯁ ꯂꯥꯏꯚꯀ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯁꯥꯏꯀꯣꯠ ACꯒꯤ MLA ꯄꯥꯎꯂꯤꯌꯦꯂꯥꯟꯅ ꯃꯅꯤꯄꯨꯔꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯕꯗꯤ ꯏꯪ-ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯌꯨꯇꯤ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯀꯨꯀꯤ, ꯑꯃꯅ ꯅꯥꯒꯥꯒꯤ, ꯂꯦꯝꯍꯧꯔꯤꯕ ꯑꯃꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯦꯇꯤꯖꯝ ꯑꯣꯏꯕ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒ ꯕꯔꯃꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨ ꯄꯨꯝꯅꯃꯛꯀ ꯇꯥꯏꯅꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯌꯦꯡꯕ ꯆꯪꯏ꯫ ꯐꯤꯚꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯕ ꯌꯥꯝꯅꯃꯛ ꯀꯥꯟꯅꯒꯅꯤ꯫ ꯄꯥꯎꯂꯤꯌꯦꯂꯥꯟꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯕꯨ ꯏꯝꯐꯥꯜꯗꯒꯤ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯒ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯁꯦꯁꯟ ꯌꯥꯎꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯣꯁꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯦꯁꯟ ꯑꯁꯤ ꯌꯥꯎꯕꯤꯅꯕ ꯐꯣꯡꯅ ꯆꯦꯄꯥꯎ ꯊꯥꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯉꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯈꯤ꯫ ꯍꯧꯈꯤꯕ ꯊꯥ 15 ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯄꯥꯡ ꯑꯃꯕꯨ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯐꯨꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯃꯕꯨ ꯁꯦꯁꯟ ꯌꯥꯎꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯒ ꯀꯧꯕ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯃꯦꯝꯕꯔꯁꯤꯡꯗꯤ ꯒꯚꯔꯅꯔꯅ ꯁꯃꯣꯟ ꯇꯧꯔꯒ ꯀꯧꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯀꯧꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯅꯠꯇꯦ꯫ ꯏꯔꯥꯡ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯕꯨ ꯀꯧꯔꯒ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯅꯕ ꯍꯥꯏꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯛꯈꯤ꯫ ꯃꯁꯤꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯁꯦꯁꯟ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄꯗ ꯑꯩꯍꯥꯛ ꯁꯥꯐꯕ ꯐꯤꯚꯝ ꯑꯣꯏꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯊꯥꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 3 ꯊꯣꯛꯅ ꯊꯨꯒꯥꯏꯕ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯕ ꯏꯪ-ꯇꯞꯄ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯄꯥꯎꯂꯤꯌꯦꯂꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯦꯖꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯖꯕꯁꯤꯡ ꯑꯁꯤꯅ ꯁꯥꯁꯤꯟꯅꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯃꯈꯩ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯊ-ꯇꯞꯊꯕ ꯐꯤꯚꯝ ꯂꯥꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯍꯧꯈꯤꯕ ꯆꯍꯤ 50 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯃꯠꯂꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ MLA ꯐꯝꯗꯒꯤ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯗꯨ ꯁꯦꯟꯇꯔꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ-ꯃꯆꯥ 2ꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯟ ꯄꯤꯒꯗꯕꯅꯤ꯫
Tamenglong District Headquarter Ward Number 3 Dimthanglong ngarang sing ningkhaibagi thaudokta mama macha animak laikidaba adu CPI Manipur State Council na thamoi shokna nungaitaba phawi laikidraba mama macha ani gi matik chaba compensation lengakna pigadabani haidi CPI Manipur State Council gi Office Secretary 𝗬𝗏 थारकपा चेरुल अमना हाई केरला स्टेट की वाइनादा AC दा चिंगनिंग खाइबगी थौदोकता मियोय चामगा यांखै तरुक लेखिदबदा कया अमना अशोक अपन नंखिबा थौदोक अदुसु पार्टी असिना थमोय छोकना नुंगाइतबा फावकी असिगुम्बा नेचर डिजास्टर की थौदोकता लेखिद्रबा सिंगदा कंपेंसन पीगनी हाइना लाउथोकख्रगा हेक पीदबगी थौंग असि तौबिगनु अमरोमदना मणिपुर लेजिस्लेटिव असेंबलीदा ngasi चीफ मिनिस्टर एन बिरेना थमखिबा वाफम अदु पेनिंगाई ओइदे हौखिबा कुमजा लिसिंग अनि कुलुमदोय gi मेगी तांग अहुमदगी थोरकलिबा इरांग असिदा थीबा खंगदना मांगख्रबा मियोय कया ngasi फावबा मरी मखोंग खंगद्री अदुगा मतौ करमना मणिपुर स्टेट पुलिस की मपांगल कल्ले हाइगदौरिबनो मणिपुर की मतांगना यूनियन बजेट ता वाफम अमता पंद्रगसु चीफ मिनिस्टर ना असेंबली फ्लोर दा यूनियन बजेट पुथागले यूनियन बजेट लिसिंग अनि कुनगा मरी अदु बीजेपी नतना मिचम crore चामगा निफुना रिजेक्ट तौख्रबनी अदुबु मणिपुर की चीफ मिनिस्टर ना असेंबली की फ्लोर दा थागतखिबा हाइबसी सोथरबा मियाम अमदी इंडिया की मियाम नमथबगी खुदम अमनी स्टेट बजेट येंगलगा एजुकेशन की मरी लेनबा इंफ्रास्ट्रक्चर की थादरगलिबा सेनफम असी परसेंटेज कया फील्ड लेहौगदगे ngasi हौना चथरगलिबा असेंबली मिफम ओपोजिशन रूलिंग खक्तना करप्शन की मायोग खनबियु लोइनना स्पेशल एजेंडा हापतुना मणिपुर की क्राइसिस असिगे सोल्यूशन पुरकनबा खन नैनबियु मतम लेते हारबसु अहिंग नुंथिल नाइदना चथबियु हंदकता मणिपुर की इनर की MP अंगोमचा बिमोल अकोय जमना मणिपुर की मतांगदा पार्लियामेंट nganखिबा अदु अहिंग नोंयाय चबुक्तने हाइबसी काउबिगनु मरम अदुना मणिपुर की वाथोक असिगे मतांगदा निंगथिना खनदुना वरोसन पुरकनबा होनौ हाइरी।